अहानबद पनम पाउसेदगी मरुइब पाव मोइना Jiribam the hatkhiba Kuki militant taragi postmortem report pidabada Kuki sing mai hona saure Jiribam the hatkhiba Kuki militant taragi postmortem report pidabada Kuki sing mai hona saure loinana Manipur pumbar apaspat hamjin manamisa miyam aki khang pukhali pising asi security force na gengsin bada kudong saga ni haina Kuki Jau Council KJ sina thadora ko sirol amana phongdorakli sirol sinai security force na micha miyam ngak siana na ba ahen ba pangal piba matoktai Kuki Jau singi miyam kanana ba madi masangak thoksana buhona bada Jiribam na Kuki gi miyoi tara lekitapani makhoi militinati handak Jiribam da lekitaba nupi angang taruk asi baksang di force mortem tawbago loinana imung manung na sinakre aduga Kuki Jau gi miyoi tara sikiba dugi force mortem hauju phawba khangana thamliba sina michang mikhai nai ba thabak sa thari haina takli hairiba miyoi tara sigi misigi matangda preliminary report hauju phawba miyam na pithok tabana Kuki Jau Furuki manungda haksina longnaduna michang mikhai nai haibigi moral kya sinakli asiguma phiba masida Kuki Jau Council na makhoi gi miyoi tara sikiba dugi post mortem report sing apiba matam amagi manungda phangandrabadi asumba well demand tawdun akan mamakal gi khongjang changsilagan haina sirol asina makha tarakli amarom da tentang na the print the people report ang katang mem na thamjage Jiribam gi zakura dor karong da CRPF na khuthok na bada CRPF khuthok na bada laikidra Kuki Kulai pai betara na season badagi phagalakhiba nongmai sing adu Imphal da leiba Manipur police ki armory sing dagi lut tawkhiba Kulai oiramle hairen su pawmuna makhataba update mem punang aminasi ngasi numida waram fong ki tungan ba Manipuri si fong sing amasum thoki ba thawdo wathok sing dagi maruibi I paw sing myam na thamjagi hanbada laikhidraba lusing ba hydrogen ibotombi ki mafamda KCP MFL na ikai khumna bu utpaga loinana awaba phongdorakli People's Revolutionary Party of Kanglaipak Pripak ki chairman oiramba ikai khumna jaraba lusingba hydrogen ibotombi khuman allies ngamdai rel arise Oza inauna manung matam sadana taibang pan thadokibada Kanglaipak Communist Party miyamgi Pingang Lanmi KCP MFL laikhidrabigi mafamda yawolgi ikai khumna usabago loinana thamoi sokna awaba phongdok sari haina aina thingkraba lahulab asigi member in charge information and publicity na press thokpa awaba phongdok pasirol asina hari sirol asina hai saliba tha sigi saisa taraga mapan hiangai gi taraga mapani pan ma leibak pokunumita pripak ki chairman hydrogen ebotombi khuman allies ngamdairen allies oza inau sei hundraga manga hobam marak irong leikai masagi anaba mana maram oiraga lekhitre mana lekhidaba sita KCP MFL na thamoi sokna awaba phongdokpaga loinana laikhidrabagi imung manunggi awaba da su saruk yari laikhidraba lusingba si ing tapa amadi wa kya nganganaba ngangthorakpa matamdadi masang oibu wa khaktamak phongdokan ba misangni karigumba khangdaba hiram ama mangonda hangluba tanarubada yamna harauna thawayauna sandona takpiganba lusingba amani hairi mangni hinglingi matamda ningtam yawolgi thabak thawkhai kya da asungbu thawdang kya pubirami Wesya lamdamda laiminariba furupsa sing amat oibigi pangal sagatuna yawol lantheng kumang sakshinhan pamba lusingba mani lusingba sigi awangbu wakhaluna madi asan mamiyeng ningsingduna lehoragani mangni hinglingi matamda pangthokpang ngamlamdraba yawolgi thawgai pumba lehoriba maroi manaw aikhoina mapung phana pangtokna buhona minasi hairenasu pausna makhatari atopa pawmadana Myanmar masama yauna miyoi uhumdagi lupa 1.69 rungi WY tablet fagat pangamkre Tripura amadi Bangladesh ka tainaba Western Mizoram gi Mamit district gi Narcotic Control Bureau NCB amadi Mamit ki police ki combined force satakhiba operation da Myanmar masa ama yauna miyoi uhumna lupa lamag lising humfu ga mapan gi mamal oigadaba WY tablet ka kona na fare hari Pharaba miyoi singadu dagi WY tablet kg taragum dai phangmangamki Drug singadu Myanmar dagi pusilakhi pani haibata singna khangmangamde drug ka kona na fagalaba miyoi sing adugi mathakta case ama lokhalaga thijin question ba hokre hairena su pausda makhatari atopa pawmana yamlaba security force lairabasu January amadagi nupi angang samaga kunga manga rom hatpa madi rape satakhi Malem sinba thungna sai khudingi November kunga manga pu International Day for the Elimination of Violence Against Women and Girls ki palan tharam pangthokpagum Manipur da su numit asi Women's Action for Development na pangthokli
Handak saigi oiba thimdi towards 30 years of Beijing Declaration ends platforms for action united to end violence against women and girls haibisini. Beijing Declaration asi kumza Englising amaga samapan ga maudra ga mangadi horaga nupa amasum nupi thongma na saminna bigi panamama oina hokibani. Women's Action for Development asu takai palanasi hokkiba sahi English ngani ga ahumdagi tongan bu wakhalon manaba group singa saruk yamina duna nupi amasum nupi masa singi mayokta sathaba miyot minai kaya dagi kananaba madi ngakthoknaba thoram kya pangthoktuna lakli Manipur hanadagi hauna nupi amadi nupi masa singbu tathi tawaina tawba otpi nabi bigi thawdok kya leptana satharakpagi manusana mamang sahi gi me ahumdagi khanghodana tholakhiba lana sin maram moiraga nupi amadi angang singi mayokta tungan ba ot naiba mihat mipun gi thawdok sing mayonari sei sigi January amadagi November kunga mari phawgi manungda suicide tawba miyoi manga life attempt torakpa miyoi ani rape tawkiba miyoi mapan molest tawkiba miyoi taruk kidnap tawna bo honaba miyoi taruk mangkiba miyoi kunga taret miyathina hatkhiba miyoi nipan singninga oiba mongdu siramba miyoi taraga mathoy assault tawkiba miyoi mapan cyber crime da miyoi ama nongmaina pan miyoi mari sabok pada laikidaba ama rap tawna bo honakhiba miyoi manga thaksadana layengbadagi miyoi ama yauna miyoi samaga kunga manga tuan ba thawdok to khudong thiba nangkhiba ga loinana ashi ana yawki haina ward program coordinator afun saifuna thawram siga mari leina thadorakpa sirol amada hari sirol asina makha taraduna sai sida nupi ama sum angang singna sadakhiba tamthiba thawdok singi manungda September amada nupi ama bu sniper na kaptuna hatkhiba ama sum ma ki piklibi masa nupi buna tamthina suonba tha simaktara kakwad miron binupi amadi magi poknungda lairiba masa ga loinana sikhiba September kungo humdoida hauraibida mama masa ani singnangai oiba mongda phamungda siduna leramba November 3 Jiribamda nupi ama sina phangkiba November 10 da laukumduna laibi mauna ama nongmaina kaptuna hatkhiba November 10 ga mathoida sangmomda relief camp da nupi ama thauri yanduna siramba numit asimaktara pikliba angang ahum amadi nupi ahum phajingkhiba dugi matung tarakpada November 10 ga manga amasum 10 ga turukta otnairaba matungda ikai khumnaba manghalaba matung phi thongdana barak turel sina phangkiba asina singbasi malemgi mipum khudimangna condemn tofam thoi Makasa tharak poina to papa omana siru lokol gi lomi sing awaba mayunari Kuki militant sing na landara katra kibedi ki law ningtina subangam dabagi mi painari ngai seirakta nongka na tasilakpuna lomi sing kokto kut hap haibdu wari Kangsup amadi phayenga taina bada laidiba siru lokol haina khangnari ba lokol adugi law ayamba saruk lokpo loikrabasu lokpa ngamhodaba lomi singidi nongmanini asidan nongka na surakpana awaba kya mayukna hori law khawdok ruraba amadi paiduna thamluba sing nong chusilakpadagi ising chawduna laidi mamang sai su kuki militants na landarakpadagi law uba ngamhodabana ayam oiri komsi sahi gi su singanak na pamapam singda sangba ngamhodri law uba matamna su landarakadra kibana ningthina yengsinba ngamhodaba amadi nongkana susilakpana pothok hantaragani haiduna lawmi singna wakhal wanari haina su pausda makhatana phongdurakli Makasa tharak poina to papa omna MP Bimol Koizam ga Manipur Youth Congress ki thawmi singa unaduna wari sanakre Manipur da thoklibi irang sigi matangna Youth Congress Committee amadi NSUI gi thawmi singa MP Dr Angom Bimol Koizam ga unaduna wa khanakre ngarang MP Dr Angom sa Bimol Koizam gi kaisam thongda lebi yumda Manipur Pradesh Youth Congress Committee gi President Ningthauzam Popular amadi ma kaloina youth ki thawmi singa amadi NSUI gi National Coordinator gi Thawpuriba Thoksom Langonba NSUI Manipur gi thawmi singa loinana MP Bimol ga unaduna hauju Manipur thoklibi issue sigi matangda yamna kupna khana naina khiaidi hauju Manipur thoklibi irang asida lamdam sigi na singa lawgadaba thawdang singi matangda kupna khana naina khiba duda MP Dr Bimol Akoizamna hairibadi Aikoina thaba ama tawba matamda imaleba kidama khanduna afaba madi miyamgi yefnaba Manipurda puna khunda minariba yellow furup singbu ama tuebigi wakhalonda apunbagi pangal sagat minaduna imaleba ki thabak tominasi loinana party na ani subura thamduna aikoi sakhotpa lambi da mangjil thana sanction bangamba Manipur ama oiba ngamnaba hotnaminasi haina phongdokhenasu pausda makhatana pali atopa pawmadana singning khaibedagi gari samaga kun panduna leiri
National Highway Kuntraga Taret Imphal Jiribam Lambi Paringi case Sinamamadi Saizang Kulani ki Marakta Laiba Nung Dalan gi Sarukta Ngarang su Amuhana Nung Kaya Kintarak Padigi Haujuk Lambi gi Saruk Pumzinduna Laibadigi Gari Satok Sintaupa Yadan Lagi Lambi Thingzin ki Basuna Maram Oraga Jiribam Rotagi LPG petrol tanker Kaya Yauna Tuan Sana Tanabamadi Atai Pulam Sing Pushalapu Gari Samaga Kun Hausi None Police Checkpost Manak Pandana Lady Lambi Pumzinduna Ladiba Nung Sing Sengdokpagi Tabak Hausi Yamakana Satari Nasunumidang Pawagi Manunda Lambi Sengdokpa Loigani Haibagi Tazaba Lady Panmaya Abrising Khairak Pasina Numit Marini Rom Impal Jiribam Lambida Ningtin Gari Satok Sintopa Yadan Lerakhibananisu Paush the Makatari Makasa Tarakpo in a top of pound, Jiribam the Angang Yauna Mio Taru Hatkhiba Matang the SWN and the Angang Singidamak Lady Commission sing the Walker Crate. Jiribam ki Zakura Dora Tani Pan Katangai di Angang Yauna Nupi Angang Taru Hatkhiba Dugi Matangda. Struggling Women's Association Kanglai Park SWN na Nupi Angang Singidamak Lady Commission sing the Walker Crate Haina, Pomission the Fondo Crate. Ngasi Kaisampata Leva Ipsagi Office the Pangto Papau Gimipumaduda Association Asigi President T.S. Pramodini na Fungtokibada, Taudo Dugi Matana Manipur Human Rights Commission, Manipur Commission for Protection of Child Rights, Manipur State Commission for Women's, National Human Rights Commission, National Commission for Women's Samadi, National Commission for Protection of Child Rights, Jiribam Nupi Angang Taru Hatkhibadugi Matangda, Ayiba Complaint Report Ama Pishinduna Atubada Matauta Tabaksing the Konava, Tasiki Kunda Pishinkre. Lengana Miam Ngakpa Ngamdri Habisi Jiribam gi Taudo Sinamayak Singli. Taudo do Isteram the Central Force Cinematic Sada Vadagi Tokni. Taudo do the Haking Scenery Basingasi Mar in P. Susampura, headquarter Oba Mar Special Task Force Kimiyoising Habisi, Isteram the Center Lengana Kanga Matani. Makoina, Angang Yauna Taruk Pakre, Hiraga, Center Amadi State Matic Sava Taudang Loduna Tabaktoram Labadi, Miyoising Shiram the Bihai. Patuna Hatkhiba Miyoi Taruki. Autopsy report ki matungina makoi yamna tamthina otnai duna khatki haina media da report tawkrabani masida case asi NIA da sinai haiduna laithoktuna leibigi drama ama sanabi yaroi attack adura yorakpa sikiba miyoi 10 dugi masak miyamda thoktriba sina karigino Susampuda laikidaba makoi 10 ga mathoi ikai khumnabu utpegi thoramda center amadi state lengana tumini yengduna leiriba karigino Tha Taramatu Hinzilaglab Irang Shida Lenga ki Mating Tokpa Tabasi, Tampak the Yao Howusing Nam Tabakara, Aikoi Ishana, Lengak Saragi Hirabasu, Aini Yadi Haiduna, Habipun Bina Buhunari. Nauna, Police Station Krada Apaspa Amuk Tamzilagduna, Military Rule Ama, Lamdamasida Satana Batarangi, Aikoi Miam Kuki militants in attack Torak Pamati, Aikoi Gishibang Iduna Labigi, Tankak Oidaki. Lushalakpuna Tentaka Paumana, Chusampura Internet. Hanagi DGP Oibadana Tana MLA Su Oidiba LM Kautena, Manipur Chief Secretary Amadi Commissioner Home the Susampur Internet Thingman Maramoraga, Mahiroi Singamadi Lalon Itik Tauriba Sing the Asobo Kudung Sadabame Unhali, Maramadun Atuba Matam the Susampur District Net Hangdona but Sirol Pissing Crate, Tasiki Taraga Turki Susampur Yauna District Tamnakli Bating Basi, Houses Susampur Gi Oinadi, Irang Amata Latavana Kudak the Internet Hangdonava, Takshilakli Hanesu, Paush the Makatana Su Reportori. Tentang nasum na mayam na thamjaramge aduga haujiku ina di mayam pau sisu matang ase lusinjarage amasung mayam puna anauba update ngamina se na channel sigi makedegi su mayang impham da makata na thamjari mayam puna anauba update ngamina se